BJP के MLA Joy Kishan amadi Beswajitpu CJM Imphalis ke quarter nimit tara mari ni judicial remand tikre. Recruitment process hanba yaro hai dono constable candidates in MPTC pangai da thomjin kre pangai da CRPC ki section samani pu mari thamjin kre. Constable lobagi DPC kakibagi issue da rajniti sanadi kan hana Deputy Chief Minister Gaikang amna pongdok kre. Amasung India and South Korea के Bioresource Technology Sankatam की पांडवना IBS की ताकि पार्टनर के IBR South Korea निना MOU sign करने मैं मुखरम जरे अदम ने यंग भी बस Impact News ने आई ओक्रम सोमेंद्रो ना हुजे पुंजाज पाव के मरोई बपाव सिंह मियाम द पिजरी BJP की MLA अनि KH Joy Kishan में TH Beswajitpu नुमितरा मरी निगे judicial remand पी करे ngasi nungtil pung manga minit nilpuram tabu matam da MLA ani bu CJM Imphal East a notination gi court puthoki government ki ukil na makoi ani da duty tori public servants sing da akai pi bagi IPC section 147149151 amadi 353 gi maral sikhi amadi sumoto pina na ba case asigi ayo na demand tauki makoi ani gi mathakta pan khiba IPC section singda IPC 353 khakti non bailable nei CJM na IPC 353 ase ekaram establish tawri bano haina ayo da hangbada madugi evidence pi bangam dabana IPC ase drop tauki MLA ani ki maikai dagi de ukil amata lakhi de tungda CJM na makoi ani ase PR bon lupa lising tara thian na bail pi na ba order taki adubu MLA ani asina makoi maral laite maramaduna PR bon as di senpam asi thiba ngamloi habde ke September ki tang tara umdoi fawban mi tara marini judicial remand pi ki tungda makoi ani bu court gi puthor pada MLA Joy Kishan tungda da gari leiram da badagi mak na makhong sat pa hoki court ki gate yorak par gari lak to makoi ani police na poki The Honorable Judge is actually wants to release us on PR bond, but we didn't agree with that. No. Frankly speaking, so if they want to release us, they should mention somewhat as our Honorable Court mentioned in during the hearing. So since they have not mentioned, that's what this Honorable High Court wants to release on PR bond. It is totally wrong. Akoi gidi 144 jari given laite akoi peaceful kanoni akoi process ni salise inside manung de sapase akoi BJP gi activist meam lo in thamamaga aiga Honorable MLA bisosi akoi any khading manung janga ga osi de wari CO de wari sana ga haibini CO de wari sanga jenta lemi jenta sai wari ngata sanse ga mana phamu in thamamaga ngale SP tharak pani SP Tharakanda, Akoina SP the Plit Tore, Masi Posit, Real Kankanam Tobu, Yagri Digi, Warishana, Harakanda, but SP Opus, so in a Warishana, Saint Poo, and SP Warishana and Akois another Levinetuga. After some time, we have been charged with section 147, 149, and this 151. And later it was dropped. It is completely illegal. And the process of recruitment itself is also very much illegal. We will fight against any illegal activities. BJP stands against these illegal activities. We will fight till our goal is safe. We will cleanse this system. Tear gas wakat mi fama mati tongan mukhongjang singe marakta nauna constable lawagi physical test ngasidagi pangai da leba Manipur Police Training College MPTC da pangthok pa hokre loina langa ke sig mathawang sig marakta all Manipur DPC completed police constable male 2013 na BJP Manipur Pradesh ka khusamna da Manipur Police Training College da thomjin kre Training College asigi akoi da CRPC ki section sam Manipur mari lauthok re amasung khongjang da isang Thona Saruk Yakiba BJP MLA case Joy Kishan and TS Beswajit police na detain tawduna tham kre English ni tarawm de constable lawgi DPC kaktuna anobu DPC tawbu yaroi ngasi pangai de lebe training college asida anobu constable lawna physical test tawgani tawriba si khudak lep katabani habi demanda ngasi upung nipan makhairom tab adwaidagi BJP Manipur Pradesh ke luching basing ga all Manipur DPC completed police constable male 2013 gi member singna wakat khongchat amat laktuna Manipur Police Training College ki Northern Gate thomjin ki loina gate hangdok na ba kholau kya lauduna khongjang sangsilib singna gate nam khain na ba hona ki amsung police na
गेट ngak leba security singna khongjang loi singa mukna rakpadagi police na tear gas kap tun irang laksin me bahona ki loina na MLA joy kisan amadi beswajina kanagi order na tear gas kap leba haiduna security singa ngak ungkhat na ki tungda training college adu main gate tamna laktuna amuk thomjin ki amadi MPTC complex manungda MLA ani asi sangki MLA ani asana MPTC manungda sangkringai serakta gate ki mapanda BJP gi President KS Bhavanda Madi BJP ki maruoiba leader sing galona na wakan mifam amasu sathaki wakan mifam da Manipur Police Constable the recruitment niyom chumdana tawba yaroi lenga ke asoiba white paper da putok da bani thawong as democracy bu khongaw na bani akhoi naharol singi punsida singna gano haina iba placard ke asu sijinaki ngak ler bu matung da MLA ani ase police na puduna mafam adu dagi satki bakalona na mafam adu da CRPC ki samani fu mari salai kre haiduna irang lakshan na ba police na tear gas mo bom sing kap ke made mafamadu tilba miyam sing adubu taktoki MLA ani ase Imphalis ki SP na detain tawge habada yaro haiduna arrest tawgadabni habada ki makoi ani ase Imphal East ki SP ki office ta puki Nakalam Ramda Hariba protesting asigi marakta MPTC ki complex manung the physical efficiency test ki sangyeng di pangthoki ngasigi sangyeng adu da candidate humputra rom saruk yaram impact news na thengnaraki English ngani tarawam dogi Manipur Police Constable loboga mari lenana BJP ki MLA ani Fazan ki badagi thangmaiban assembly constituency da matam kakta baban kaukhre ngasin mudang waram daki khuyathong crossing da yam laba miyam thoraktuna lambi thingba madi lambi mayada tayar maithaduna khongjang sangsin ki mapam adu da hana dagi mathau tawduna laiba police personnel sina kumai oina yengki thangmai ban gi miyam na fongdorak pagi matung ina Manipur government na BJP ki MLA ani asida siriba maral khudimak yumpham yawdabane condition amta yawduna MLA ani bu thadorak makai thangmai ban assembly constituency da matam kakta ban sathagani hana fongdok naraki Houzik later Congress government ase tumdana tumsinaba government ne mamit mana singanana BJP na karima khara soidana tawgani hana party as a state president Khetrimi Babanandana fongdokre ngase nitaipa chutek leba party office da president luchingduna English ngani taramdoi base ki written test pass tawraba police constable candidate singalona na Raj Bhavan forward miyam gi rally ma pangthoki BJP office ki tholak laba matung governor maning sangfam ni taipa chuthekta police na thatuna thamlaba matung BJP president galona na miyoi tare na governor ka unana ba sanghan ki lona na warol ni pan yawo memorandum amasu pishin ki nakal marom da hayang pung tara tabu matam da miyam gi ba achob khongsat ma BJP Manipur Pradesh na sinduna greater Imphal gi akoi bada satkani hana lauthokre Maruina akhoi adu recruitment se koi thingo ai bani recruitment se tawri se ra lairiba lekuna mayam du thigalaga sogi ba mayam du amu halalo ai bani yaraga di recruitment se halalo ai moina ngasi bok ta recruitment se thingdrabani na akhoi kari action plan tawge da akhoi amu khanaraga akhoi amu tawkine makha sakte tumda ba mi hok to buji wa bani na kari ma khara di akhoi action khara di tawgini adam satha sa sunu moi adam satha sunu da akhoi gi tawum to moi ji tawum to ko sarkar Police Constable Laudan bagi physical efficiency test amuk hana pangthok pagi mayokta BJP ya school mandal na yaning de fongdok to wakat mifam sathakrai wakat mifam adu BJP ya school mandal na sinduna morangkhum bazar da pangthoki wakat mifam adu saruk ya ki ba mifam loisingna Manipur government ki aran thawong yaning de recruitment process khudak lepu hana thaba placard sing sijinaki Physical efficiency test amukana pangthokpagi mayokta BJP Nauria Mandal na su yaning da ufongdok to wakat mifam sathakre wakat mifam adu BJP Nauria Mandal na sinduna kwakathel tidim ground da pangthoki wakat mifam adu da Manipur government ki aran thawong yaning de recruitment process khudak lepu haina thab placard sing sijinaki loinana hata golapati da su English sing tarawam dogi constable male lowbugi thabak thoram kakhraba matung matamadu ki candidate sing physical efficiency test amukana pangthokpagi mayokta lambi thingjin bamsung tayar na sing
mai thaduna amadi lambi gi nak yeta leiba dukan sing thong lolhanduna ban sogotpada saruk yaki BJP thamai mandal nasu Manipur lenga ki thausil ase athu matam da handu u haduna wakan mi pham sathakre thamai ban maisnam lekai community hall da pangthoki wakan mi pham aduna Manipur lenga na ana recruitment tawani hana tawri ba thabak thoram pumba athu matam da handu u loinana hana na khan krab candidate singi khan na thabak paikat piu haina demand tawrakli Hana ki DPC loy kharba Manipur Police Constable launana bagi test adu kakhatuna ngasi nauna recruitment tawgani haiduna Manipur Police Training College pangai da sathariba physical test asibu yaning da phongdoktuna BJP lamlai mandal nasu yorbung thambal laremi maira sangda wakat mifam sathakre ngasi gi wakat mifam adu da BJP Manipur Pradesh ki RTI cell gi convener mongjam poirei hanba mandal asi gi thaupu ba sing amadi lamdam adom gi miyoi kya na saruk yaki Constable Lobagi DPC Kakibagi Mayok the BJP Hairok Mandal Nasu Hairok Part 3 Ningthausam Lekai da Wakan Mipamam Sathakre DPC Kaktapagi Matangda CBI na Tigat Halu Senab official board member Amadi Minister Singh Serak Piu Haidan Wakan Mipam Aduna Warep Lauki Natrabadi government ki Mayok akan makongjang sanction gani suhairi Nakalamromda Police Constable Lobagi DPC Kakibagi issue asida Rajniti Sanabi Ganohaina Deputy Chief Minister Gaikang am Fongdokre All Manipur Muslim Girls Students Union gi Foundation Day gi thorum yawba lakpada paumi sing hangba wahangi paukum piraduna recruitment gi process asida asoiba mayam yawrumbadagi DPC kakhatkibne hana Gaikang am Fongdoki Politicalize of the political party amana mubi ya de habise agi tawbida bani phai afabran dawi adiga DPC se physical limitation sakaram gani khal abi so sakadi gani ko aswa ko le tar lan haido kadaba aswa le ram bada mado tangai phata tawki gani hajari ba aina one sapil tawki ni kuje sigo musda politicalize tawki ganu yarga swajo pidi raga ngang sing semangan leba hola di lu ngang sing sisi kan bayam yau swajo pidi gani India amasung South Korea gi marakta bioresource technology gi lamda mateng pangnana na bahaiduna yanaba furakre singthaningai oraba yanaba du India gi maikai gi Institute of Bioresources and Sustainable Development IBSD Imphal gi director Professor Dinabandhu Sahu amade South Korea gi Nakdonggang National Institute of Biological Resources NNIBR gi President Dr. Yong Hee An Anina ngasi yanase khuyek pina raba matungda oirakibani Thoramadu Kumari Lena Dr. Dinabandhu Sauna Yanasi Asigi Matunda India Madi South Korea Nigi Marakta Scientific Research Madi Technology Ki Lamda Mating Pangnaragani Loinana Manipur State Ki Wenasu State Asigi Bioresource Kaya Memorandum of Understanding Asigi Tungda Hena Ningtina Madi Kana Bamong the Sisna Bangam Lagan Hena Thamki NNIBR na ahan mukhongthang oina October thada bioresource kamari lenana symposium ama South Korea da pangthokani amadi thauram asida saruk yana naba IVSD gi scholar lakpin naba hijack rehna NNIBR gi principal research Dr. Nimal Chung na thamki Lamdamasig Maitai Singh Muslim Tribe ki lista Salhanan Namagadama Kuthang Sara Heli Kongjang Asibu Saugat Laduna Laklib September Mada Kwaramal gi Ima Kaitel Marida Nomagi Sinthalep na Kongjang Sanction Bagalona na Khana Nainabagi Mipam Amasu Pangthokani Hana Kwaraman Kaitel gi Tongan Tongan Beluf Mangana Pun Kuyek Piduna Tadroko Chiro Lamana Kangalakli Hadaban Vedasada Pauna Madi Tangal Kaitel Sing Thong Lon Bagalona na Athapa Mapam Sing Dagi Manama Sing Ngasa Pukhat Piraktana Nabamadi Kwaraman Kaitel Tiliba Lalolitik Tauriba Kuding Magnasu Saruk Yana Naba Apil Taurakli All Manipur Muslim Girls Students Union Gitarama Palak Sub Foundation Day Ngasi Palace Compound Infal da Laiba Lamyan Bisanglen da Pangthokre Nungsi Sana na Amatoy na Amadi Ingna Singna Hingminabagi Pandamda Linkat Kiba All Manipur Muslim Girls Students Union na Nupi Mairoi Amadi Nupi Singhak Fangna Naba Madi Ngak Thokna Naba Hona Duna Lakli Mairoi Singna Kan Hona Batanatana Masagi Talent Masak Khangna Naba Hona Matau Tai Haina Deputy Chief Minister Gaikang Am the Thauram the Fongdoki Singa Kutka Sanarak Tabadagi Kunai Asda Talk Liba Fatab Tautok Mayamasi Sumtok Ngam Dabani Hanasu Gaikang Am the Fongdoki
Tongan ba furup singi mahairoi amadi luchingba sengna saruk yakiba Manipur Muslim Girls Students Union ki Foundation Day ki thorma da Wavugai Assembly constituency ki MLA Fazil Rahman na Manipur ki education system asi sumthok mathau tai hana phongdoki Manipur ki ching amadi tampak animakta sab manana saukhat thorang ki scheme amadi program sing sathari hana Commerce and Industries Minister Govindas Konthaujamna thauram da phongdoki loden sahi taruki matungda Ministry of Textile and Agriculture project kedamak lupa crore sam kunthra mapan kai tharak le hana su phongdoki already 30 crore hai koi to PB rakhe out of 139 crore and another 49 crore amaga 5 hill districts da paikhat na bagi amaga su pibire aduna round about 200 crore se Ministry of Textile na Manipur Sarkar da thada birai honorable chief minister amasung honorable chief minister ki liching makha da hairiba implement tawraba program sing asi nithi jana mai pa ma paikhat pa yarna Zenims ki employees singbu matam sana regular tahandana thambugi mayokta all non-regular employees association ANREA Zenims na ngasidagi amuba base thetuna khongjang changchin haukrei karingba mathang thagi ama fawbada regular tadab thoklab the employees singna thabak lepagani haina ANREA na chirol amada section wa thamlakli Game Village Zone 2 the Laiba Residential Kid Care School the boarding the Laiba Mahiroyama boarding the Siraba Matunda Hokeb August Kuntar Kunimidang Mayum the Tambiram Lehana Missy Yasigi Matanga Same Kib JAC and Maral Shirakli post mortem report Numit Humnigiman the Piga the Bane school gi founder of the warden Serak Pi Batanatana schoolers Matam Supagi Thingin Gadabanana JAC and demand Tokre ngasi Manipur Press Club the Pami Singawunaba the JAC ki co-convener RK Tombishana haikibada school seda haukiba sahi tarani thoi the boarding the laiduna lakiba mahiroi adugi school amadi boarding gi pifam to p di haduna laikhidraba mahiroi adubu larik tamba to honduna school amadi boarding adugi helper ohellam ki hari loinana aroibo na haukiba August tarani thoi the laikhidraba mahiroi adugi mama amadi manega loinana satuna school fees atu matam khara lairaga thijage haiba chalubada angang adu yamna phibam sadana masada dakfam kya laiduna satpa fawbuning thina ngamdana lairam ki hari asumna angang adu hospital da pubibra hangbada warden na pude haikibga loinana imungi muisin angang adu laing na puja khrage haibada school fees thidrabadi puba yaroi haiduna puhan ki de hari loinana haukiba August kuntar ki numidang pung nipan makai adwaida warden amadi mahairoi tara rom yauna angang adu gyan mang puraktuna yumna thamjil lambani fongdoki Hariba angang si puthorokpa matamda magi leiramiba saifam mayang kangiba phibam muti chadaba mawong du ubada ibungo nang chak sabra haidana mani sina hangba matamda warden du kibadagi warden du mamangda saye na non tharaga khummaba matungda mamani gi makhut si pairaga ne paisa chingamo mogi paisa thidoga gi punsiang to kanbiyo haidana makhut si pairaga thak thak niktana makhuto ngarang si postmortem tawjarore postmortem ge report si within 3 days ki manungda phanghanba Maral Library School si founder warden se miam khangna miam mamangda ain ge oiba matik chaba tandi phanghanba school si matam supagi oina shutdown to hangi thinjanba ekona hariba demand sing si phangmang amdragadi ekoi akanba khongjang jangchen na wudu moda ekoi sem saba loijir Game Village Zone 2 the Laiba Residential Kid Care School ki mahiroi asina manung matam sadana laikhidabada National Students Union of India NSUI Desam amadi Kanglaipak Students Association KSA na awaba phongdorakli fi thi de haduna mahiroi amabu otpi nabiba amadi sak phawo pijadabagi thawongbu condemn tawi hana su phongdorakli Transporters and Drivers Council TDC na Imphal Jiribam Lambida Khulai Pabibi Karana Second MR ki Deputy Commandant M Dangi na Luchingba Truck Escort Team ki Khulai Namdana Mul aga aki hang pohanba laibak thiba thawong ni minungsi yengbiduna Khulai handok piyo haina appeal tawrakli ngasi MG Avenue da laiba TDC ki office ta pami singa unaba mada TDC ki President H Ranjit na hai Imphal Dimapur Lambida driver amadi transporter singna awab khudong sadab kya thengna bana Imphal Jiribam Lambida lamdama sigi miyamna sana thaknabgi polam pusinduna lakibani adubu laibak thiba thawdok asina transporter amadi driver singda aki tuzung pole asugma thawdok ase tungda thoanbi kanu lonan state government asu lambi asida akan bisexing tarang lokot piwa na Ranjit thamlakli laibak thiba thawdok ama khulai mungi base transporter singidi yamna khoi nungaite aduna masi kanana no karamor organization no madu minungsi yengbiraga amadi hariba driver singi damakta transporter singi damakta amadi Manipur praja gi damakta
ꯁꯨꯝꯕ ꯁꯥꯔꯚꯤꯁ ꯇꯧꯖꯔꯤꯕꯁꯤꯡꯁꯤꯒꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯁꯨ ꯑꯊꯨꯕꯗ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯕ ꯔꯨꯠꯁꯤꯗ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯄ ꯌꯥꯕ ꯄꯣꯠꯁꯛꯀꯤ ꯑꯝꯇ ꯇꯧꯕꯤꯒꯅꯨ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯔꯨꯠꯁꯤꯗ ꯆꯠꯄꯗ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯊꯣꯛꯇꯅꯕ ꯑꯃꯗꯤ ꯒꯥꯔꯤꯁꯤꯡꯗ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯁꯤ ꯊꯕꯛꯁꯤ ꯊꯣꯛꯇꯅꯕ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯅꯤꯄꯥꯟꯒꯤ ꯅꯨꯃꯤꯗꯥꯡꯗ NPF ꯀꯤ MLA ꯁꯃꯨꯑꯦꯜ ꯔꯤꯁꯣꯝ ꯌꯨꯝ ꯑꯣꯏꯔꯤꯕ NPF ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯑꯣꯐꯤꯁꯇ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤꯕꯗꯨ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ MNPF ꯅꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ ꯊꯧꯗꯣꯛ ꯑꯁꯤ MNPF ꯅ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯄꯤꯄꯜꯁꯀꯤ ꯏꯟꯇꯔꯦꯁꯇ ꯇꯧꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯣꯃꯥꯁ ꯅ꯭ꯌꯨꯃꯥꯏꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯍꯧꯈꯤꯕ ꯏꯂꯦꯛꯁꯟꯗ ꯃꯤꯌꯥꯝꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯕ ꯚꯣꯠ ꯀꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯅꯕ ꯂꯨꯞ ꯑꯁꯤꯅ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯊꯝꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ NHNIMꯒꯤ ꯃꯇꯦꯡꯅ ꯏꯂꯦꯛꯁꯟ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯎ ꯍꯥꯏꯅ NPFꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯈꯥ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡ ꯊꯝꯂꯛꯂꯤ ꯍꯧꯈꯤꯕ ꯑꯣꯒꯁꯠ 10ꯗ ꯃꯐꯧꯗꯥꯝ ꯕꯖꯥꯔꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯐꯧ ꯀꯨꯀꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯃꯐꯧ ꯒ꯭ꯔꯨꯄꯤꯡ ꯁꯦꯟꯇꯔ ꯋꯨꯃꯦꯟꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯃꯐꯧ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯄꯨꯟꯅ ꯃꯐꯧꯗꯥꯝ ꯕꯖꯥꯔꯗ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯆꯠꯊꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯕꯒ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏ ꯄꯥꯎꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯇꯒꯤ ꯌꯥꯝꯅ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯕꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ LM Dental Care. On the occasion of 3rd anniversary celebration, free dental checkup on 28 August 2016 from 8 am to 4 pm. Up to 30% off on treatment charges from 28 August to 30 September. LM Dental Care, Uripo Canteen Corner, first floor above Axis Bank ATM booth, opposite Iboton Sana School. Lengsin birau Thangmaiban DM College Road Talaiba Eastern Suzuki da Fangbiragani Suzuki ki gari macha sing makhal suna Mafam sida Suzuki da train tarba mechanic singna ningthina service piriba servicing center ki khudong chaba amasung spare parts sing MRP rate ta fangbigani loinana irai laina loan loba yabagi khudong chaba su pizari ngasi maglengsin birau Eastern Suzuki Thangmaiban DM College Road Imphal Manipur Unified Academy, Kwakathil Bazaar, Airport Road. I'm Sophia Warapon from Wangoy. My state rank list is 7th in the 2016. I would like to extend my heartfelt gratitude to the teachers of the Unified Academy. I'm Ramon Roma. I got 10th position. For this, I would like to thank all the teachers of Unified Academy. I'm Sungkham Premkumar Singh. I stood 27th position in this 2016. I would like to give my full credit to this Unified Academy for their support. ब्रेक की मतुंगदा मयाम बहुमन तराम नोक्चरी लोनना मखाताब पाउसिंग पिजरी तराम दो सुबह नेशनल यूथ पार्लियामेंट कंपटीशन 2016 ग्रुप लेवल इंगसी सेंट्रल एग्रीकल्चरल यूनिवर्सिटी इम्फाल की कॉलेज ऑफ एग्रीकल्चर की असेंबली हॉल दा पांगथोकरे मिनिस्ट्री ऑफ पार्लियामेंटरी अफेयर्स की मखादा सेंट्रल एग्रीकल्चरल यूनिवर्सिटी नसिन पांगथोकबा चांगदमनबदुदा पुन महिरोई यांखै मंगाना अथोय अहेन तानाकी असिगुम चांगदमनबसिना महिरोई सिंगु तुंगी पुनसिदा मतिंग लेव पार्लियामेंटेरियन अममम ओइननबा होनबदा असौ मतिंग ओइगनि हाना थौरमदुदा लोक सभा की एमपी डॉक्टर थोकचोम मैनेना फोंदोकी लोनना मियाम नियम सुमना थौना हापीरबदे लमदम असिदा डेमोक्रेसी की मपांगल कनगनि हाना मैनेना मखाताना फोंदोकी Manipur government proposed taukiba draft bill the Manipur Regulation of Non-Local People Bill 2016 gi mahuta the Regulation of Non-Manipur Peoples Bill 2016 naina mingthon ba alternative draft bill lama ngasi JCILPS Manipur na Manipur gi Chief Minister da Pishin Krayana JCILPS na serol lama da khanghalakli Manipur gi tribal community singbusu saruk yahanan na ba alternative draft bill ase assembly gi hill areas committee da gi Committee की खुथांग प्रोसेस तौहनिंबगी अपामसु JCILPS न फोंदोरकली JCILPS की ड्राफ्ट बिल असिदा मणिपुर की तोंगा तोंगा फुरु कुंथ्रा तरुक की मियोई सिंगबु मणिपुर पीपल नि हाइना संदोकना ताकपत नतना नन मणिपुर पीपल की दमक नुमित 15 की टेम्पररी पास अमसुंग था तरुक की रेगुलर पास हाइदुना पास मखल अनि सनहनबगी क्लोजिंग सु यावरी
Nakal maromda JAC against anti-tribal bills Churachandpur na ngarang ahing nongyai ngasi numit pung taranithoi fawba Churachandpur district pung taranithoi ban kaukiba maramna district asida saun apan mathokre Churachandpur bazar ki dukan sing thong lon patanatana passenger puba gari chenakide Mamang sahi ki August kuntra mathoy da pass tokiba bill ahum gi mayuk to Churachandpur town da masing yawlo nupi mayam lo wakat kungchara masat kiba amadi tokhaiba administration pi gedabane hana demand tawki hayang August kuntra mathoy da ahan tribal unity day pangthokpa loinana bill gi mayuk to khongjang sangshin na ba sem sab haukrabani Manipur led government ki mahi tambam sangyauna government amadi semi government ki loisang singda Manipur ki yong da saba firol khaktamak sijinan na cabinet memo sem loire cabinet ki aba lawgada badang ngai re hana commerce and industries minister Gobind Das konthojum fongdokre Kuang banade memlekai da leiba Imphal handloom gi rural showroom hangdokpa gi thoram ga mari lenena minister na pothok puthokpa ga laibin na ba ani gi marakta tungda kari orakpa yai habi gi matangda government na kupna khanari khutsa hairabasu suri ba thabak adu da makhata na matam sangna suthabi gi hainabi ama laitri tung koina masagi sinpham ama oina na ba sinaibi singna suri ba thabak thoram sing matam gi oina kupna yengsin na ba hotnari haina su fongdoki Central Trade Union Taranithoi na punsinduna lakador September anida India pumbada kauriba senthalepa ge general strike asida coordinating body of trade union Manipur na mapung phana sagat kadori ngasi kaisampata leba Manipur electricity employees union ge office ta paumi singa unaba mada coordinating body of trade union ge chairman KS Sotin Kumar na hai India pumbada potsa gi mamal hengat pathingba sinmi singi minimum wage lupa lising taranipan ohenba labor law sing mapung phana sanahan ba yauna tongan demand taranithoi laduna khongjang asi sanction bani demand tara ni thoi adugi matakta Manipur go demand ahum so hapsin gadori demand sing adu day national highway ningthina semjin duna highway protection force thamba napsa amasung mapung phana sana hanba amade english sing ani tarahum doi gi constable lawbugi DPC kapthat yaroi haiba sini amarom da September gi tang ani gi general strike asida all India Gramin Dak Sevak Union Manipur division asu mapung phana saugat kani hana all India Gramin Dak Sevak Union Manipur division north east circle thadur ko serol amanasu khangalakli National Food Security AK ration card yentho uhaiduna Imphal West ki DC office tamna miyam gi khongchat chat kare khongchat ase CPI Imphal City Council amasung all Manipur nupi maruf Imphal West union asinduna Tagel Community Hall dagi Imphal West DC office faw chat ki bani saruk yakhi basingna niyom chumna seng yelu lairab gi chakaw lut tawgano matam sana seng fangalu seng yen bada MLA minister sing khut sanganu amasung Mamang tha mari gi fangphom to ko sing su na fangal lohaina tha ba play card sing sijina patana tana kholau kya su lauki loina hirama sig matang da miyeng sangbiran na ba CPI gi maikai dagi Imphal West DC da memorandum ama submission ki Imphal East District Police Commando ki team mamana top khunau tin singkhong da thibu hum gi thabak sathabla KCPMC gi active member ama far hari far bamiyo edi top khunau tin singkhong gi laisram Suraj Singh alias Sajan Chaitarani pan apukpa el Pocha Singh ni makha tana wang pong sathabda KCPMC gi kadar ani galoinana Suraj na thas gi kunma thoi da takel village ta Sawal sem binod amadi thoksum ongi priyogi yumna sinus hand grenade amamam thamki habisu khangbangam ki ma ki mathakta kiasam Porompat police station thangat khrehna police department gi PRO na thadrok pasi role amada khangalakli rims ki nauna sariba OPD building gi ceiling semna na thamba ugi frame kintharak pada car ma akai toi thokre thodok singa sinungtel pung ama makai tarpu matam da thoki bin hari thodok da car ma akai toi thokre mioi amatadi asok apan nanghautre hari Criminal compoundable matters and others kamari lenab case sing loisin nabug pandam da laklib September tara da National Lok Adalat ama Uripok Cherap Court Complex da Manipur Legal Services Authority na sinduna pangthokadauri District Legal Services Authority sing na su sinduna Manipur gi District Court khuding makta su pangthokadab Lok Adalat asigi damak thawa yaw bukangbu sing na High Court Complex da lerib Manipur Legal Services Authority gi office da natraga District Court Complex sing da lairiba District Legal Services Authority gi office sing da isa gi case sing pikat piu hana authority asina serol amada khangalakli
Human trafficking and child rights issues haiba hiramda journalist singi oiba training program ama pangthokre nomagi oiba training program ase FXB India Suraksha Manipur branch amasung Manipur Commission Protection of Child Rights MCPCR na punna khusamnaduna Manipur Press Club ta pangthokibani thoramadu saruk yakiba FXB India Suraksha North East ki program officer Konaism Dinesh na lamdam asida human trafficking amasung child sexual abuse ki case masing thingamdana leirabasu miyamda fongdokpa kibana namsinduna thamli fongdokhi mahakna makha taraduna hiramasigi matangda media ki chawrab thaudang leibana media fraternity singda juvenile act pokso act amasung ethics sing mamutana khanghanna pandamda thauramasi pangtokpani fongdokhi International Handicap Welfare Mission Manipur Lingkhat kibagi kunmathoi su mapok kumon lakle batang taruk ta lamyan besanglen pangthok lagani numida sada PWD singda tha khuding pi pension yen thokpa loinana mangarak suba khomdram ango Memorial BI Award Mission asigi member nipan da pi ragani hana INHA WEM gi cheruola man hairi September ki tarik amadagi usa cinema hall mahusagum seminama ka pahoragani matamam gi Manipur gi yamna maming leram cinema hall ase anobu matam gu sunaba mong the same le nauna semjile cinema hall ase da Dolby sound system the professional projector ahum sezinara gadori Paumi singa unaba mada film forum Manipur gi chairman Laimum Surjakanta Sarman hai lamdamasi gi oiba sarang naba di tangdu leita da ba sina maram oirga usha cinema ase matam kuina leptuna leirambane adu Manipur gi chief minister Okram Ibobi Singh amadi usa hall gi maputhongam Haridas na thawai yaubi badagi usa hall ase amuk hangdokpak ngambani haina Surjakanta na fongdoki Manipur Honorable Chief Minister Sri Okram Ibobina Chief Guest oina lakbiraga mana cinema hall si open tawini i open tawda amuk thawai yamna yabiri sisu Honorable Chief Minister sisu Manipur film ji kamaina develop tawni kamaina promote tawda ge si film institute ana iba film city sabagi plan tawna iba film policy hoji draft tawroidana film forum sinadana hoji drafting tawba sumaina thawai yawring i maraksidida cinema hall ji hangdore State asigi sakhang laba national namade state political party singi mihut sing oibu mifam pangthok lagani hana chief electoral officer Manipur na thadoro ko chero lamada pauje lakli mifam ase lakle September amagi numit jumba pung ahum makai tabu matamda all secretariat ki conference hall da pangthok lagani hana chero lasina makha tari Manipur University ki Health Center da Mega Health Camp ma pangthokre lemna laing magi camp adu Manipur University Students Union Musuna Manipur University Health Center Manipur University Community Development Cell Directorate of Health Services Red Cross Society amasung Directorate of Ayush ka khusamna dun sathaki mani General Medicine angang saru ya amasung mitki oina lemna laing ba adu da University asigi mahiroi amadi oza singna amasung University asigi akoi bida laiba mioi kyana lemna laing ba adu gi khudong chaba lauki Haukiba me kuntra da Manipur University ki reservation policy ki matang da academic council na laukiba warep adumak hayeng August kontra mathoi da famgador University asigi academic council ki mifamna kaidana thambirakan hana Kanglaipak Students Association thadro pasero lamana thazab thamlakli loinana Central Education Institutions CEI Act 20 English singani taruk amasung English singani tarani to gi matung ina Central University amagi oifam top reservation scheduled caste ki 15% scheduled tribe ki 7.85% amadi OBC ki 27% gi ona taina bada councillors na warep lorok labadi makhatana tholok ba afafata gi dai tu pumba lautuna bada yawo members singa masung Manipur University ki authority na pugada bani hana mahiroi lupa sina makatarakli amaromda Manipur University ki academic session English singani tarataruk ki entrance testing house for pangtok kan laibuk matangda Manipur University entrance test demand committee ko committee ma semaga loina University sing entrance testing athu matan pangtok pinan na ba committee sina thokpa se role man hairakli loina hayeng famgador academic council gi mi famda entrance testing is sab mapam matam sing lepiraktrabadi akan makhongjang kya sangsilagani hanasu committee sin makatarakli Theatre in Education for Adult on Acting of Creativity haiba hiramda numit humni gi oiba workshop mama konumamang rasbari da sathari
workshop ase National School of Drama Theatre in Education Wing Tripurana Institute asidagi Theatre in Education gi mahai tam loyer Manipur gi mairoi mari ga punna khusam duna sathabani workshop asida saruk yari mahiroi kuntra romda Theatre in Education Wing Tripura dagi Theatre in Education tam loyer mahiroi mari Hiram Rovindro Akoijam Lamnganba Maisnam Vagirat amasung Hidang Mayum Daravarina Takpi Tambiri workshop ase Makata na Vishnupur Thobal amasung Palel dasu pangtokani hari ये सीखने सिखाने के लिए हम अभिनय का और एक्टिंग का इस्तेमाल कर रहे हैं किसी स्टेज परफॉर्मेंस के लिए अभिनय नहीं सिखा रहे हैं इसमें पार्टिसिपेंट खुद कुछ इम्प्रोवाइज़ करके बहुत सारी चीज़ें क्रिएट करता है तो क्रिएटिविटी हमने इसलिए रखा है क्योंकि आने वाले फ्यूचर में क्रिएटिविटी का यहाँ पे मतलब ये है कि एक कुछ नया रचना कुछ नया सोच और अपनी प्रॉब्लम्स को 10 तरीके से आप कैसे सॉल्व कर सकते हैं ये आज के समय 21st सेंचुरी में बहुत ज़रूरी है कि यूथ जो है अपने डायमेंशन और अपने लिए सॉल्यूशंस ढूंढे ज़्यादा से ज़्यादा तो थिएटर इसमें मदद कर सकता है Numitarani ki oiba powerful actor transformation theatre workshop ngasilotion kre workshop ase Jalayarung artist singbu yokhatn bagi pandam da Star Repertory amasung Fulling Cultural Organization apuna kusam na Major Khul Community Hall da tha sig kunma thoi dagi sathaduna laki bane panbayai Numitarani chumna chathar kiba workshop asina Jalayarung furu ki oina de yan han theatre workshop oiri सही असिगी मार्च थादगी पीदना लेरकलिबा एसएसए प्राइमरी ओजा संगे तोलोप अथु मतम पिथोकनबा एसएसए टीचर्स एसोसिएशन अमरी लेनब सिंग तक्सिलकली लोइनना जेडईओ ऑफिस सिंग पेविल साबद पैसा लौरिब सिग मतंगदा थिगननब स्टेट विजिलेंस की पुंगनिंग सिंगसिलक लोइनना आरटीई एक्ट इंग्लिश सिंगनी सुबना मापन बुलमदम सतम फुंगफाना सतना हननबा बापुपुराद लेब स्टेट इम्प्लीमेंटेशन सोसाइटी की डायरेक्टर ना पुक्सेल सिंगना थबक तवनिंगबगी अपामबसु एसोसिएशन सिना फोंगदोरकली Sugnu Assembly Constituency की मनुंग चंबा मफम सिंगदा इंग्लिश सिंगनी तराहुमदोय की पाक तकना उ सारा थाबु सथरक थबकपु ngasi Assembly Constituency asigi MLA के रंजितना हकथेंगना सतुना येंगशिन करे मालेमदा होंगलकलिब अहिंग असागी खल असिबु खरद वरबसु ngaktok mangamnan gi pandamda Assembly Constituency asigi MLA के रंजितना लुचिंगदुना उ थाबु gi थबगसी सथरक की बनी Housing Sanabagi Pauda first Manipur National Martial Arts and Festival da India ki tongan state mapandagi lakpa sanaroi singna sarugyari Martial Arts Council of Manipur na sinduna Kumalampak talaiba Satharakliba Championship ase ki ngasi sanaki banumpa masagi oiba KG kunmanga te kuntra fawbud laiba saibi masanada Manipur gi K District Tamil Nadu gi K Lanchenba madi TH Luang bana first second and third position taki bukulun na kangdu basida Meghalaya ge CS Nganthoi Manipur gi T Montessori amadi N Surwala haribas nupi masa ahumasana first second and third position ta ngamki nupa masa gi KG kuntra manga dagi nifu fabu lebe sabi masana da Manipur gi S Budhi Chandra Assam gi KH Mohen amasung Tripura gi S Naurel haribas sanaroi ahumasana first second and third position ta ngamki hang sathar championship asigi makhata matching sanaragani Taramathoi suba Manipur State League ki mari suba match adu yaithok rehari ngarang numidang sukib akan menung aduna sanabungi mafam khara ising thumjin badagi Southern Sporting Club singjamai amadi anawi ma ki mangal khabam langkai ani na sanaga da tournament sigi mari suba league match adu yaithok ibni haina amfa gi general secretary na thadro pachero lamada kangalakli Kulumdoi suba El Sangita Devi Memorial First Division Football League Tournament ki ngasi sana ke league singda Wafa Wango yamadi SC ke Kodom Pokpi ani mai pakre All Manipur Football Association ki biyang makada Imphal West District Football Association sinduna SKYC awang sengmai ki sana bungda sathar le tournament se ngasi sana ke ba an league ta Wafa Wango na Cookie Sporting Club Lambulen Panjil Mari yamada mai thi ba pi ki matches da mai vakrabo Wafa Wangoi ki sanaroi Thomas Singhzid Robindro amadi sanathoina Panjal amamam chanki Mighty Orba Cookie Sporting Club Lambulen ki amatangar ba Panjal aduna Mangnio Hawkip na chanki
Saturday tournament si kanisha league tana SC ke kodom pokpi ki sanaroi M Romesh na match ki marifu suba minute san ki ba matang arba panjalanuna ya school athletic club panjalama sino da mighty bapi ki mathang thagi amada league tournament si ki makha tam match ani sanaragani Football Sanaroi ama Oirambata All Manipur Football Association Executive Council member amadi Department of Youth Affairs and Sports ki Joint Director Oiramba Eleng Simrena manung matam sadana ngasi urkhul da laiba masagi yum da laikidabada ngasi All Manipur Football Association na sakna da mio esigi laikidabada awabu fongdokre Matang sa bulletin na say attention jadrang gimawain na headline zamon at hamjari. BJP ki MLA Joy Kisan amade Beswajapur CJM Infalis ki court na numit taramari ni ki judicial remand pi kre. Recruitment process hanma yaro hai na constable candidate sing MPTC pangai de thomjin kre pangai de CRPC ki section samani phumari thamjin kre. Constable Lawagi DPC Kakibaki issue was the Rajniti Sanabigan Haina Deputy Chief Minister Gaikang and the Fongdokre. Amasung India with South Korea and the Bio Resource Technology Sangat and Pandamda IBSD Tagal part of the NNIBR South Korea Adina MOU signed on a tray.